Manipur top channel ki maikei ki maru obi ipau sing myam na thamjagi ahanmada litan bazar tangkhul gi paripuri gi lamni Kuki sing ain kaina kunda sin ba yaroi NSN IM urkhul district ki manung saliba litan bazar amasum litan khulasi tangkhul sing gi paripuri gi lamni masida Kuki sing ain kaina kunda sin ba yaroi hena government of the people's republic of Nagaland NSN IM gi Wong Tangkhul region ki central administrative officer W sayai na thokpa sirol aman hari shola sino makata na hari bana Tangkhul Naga long sahi sigi September taraga mapana thokiba administrative order amada litanang sum litan bazar si Tangkhul gi khul shikibung sarka phung beles ki saruk amani haibasi mayik sen phungdokre Tangkhul Naga long gi ofam si NSN IM gi Wong Tangkhul region na mapung phana sakoli litan bazar bu Sarai khong Kuki khul gi sip soram baitiena khopsinduna ma ki khul gi lamni haina takna ba hona riba si handokadabani soyam baitiena litan bazar bu Sarai khong Kuki village gi lamni hai riba sida sikibung khul gi headman ayaba pikhiba leiti khangbus leiti nakal ani na litan bazar matangda matam khar gi natun lakhi adubu mari leinaba civil court na litan bazar si sikibung khul gi sar omani thaina digi lerak pangam khai gi manung sali haina oyel pi khrabani amaromda kumja english nga magasama panga humdra ga humdoi gi september tareta ina ki biyana sirolama gi matung ina sikibung amasum Sarai khong Kuki village ani gi marak nungsi chanaba mari lehana ba amadi santi oina leiminana ba yana ba purak pugal oina Sarai khong Kuki gi sipna lupali singkun sikibung khul gi headman da piba haini yanaki Sanfam si English nga magasama panga humdra ga mari gi July kuntra ga mathoi faw gi manungda pi ga dabani haina yanaki adu yanaki bu wapam thugai duna Sarai khong Kuki gi sipna lupali sing tarakak pithok pirak lamlaga awat palising tara amati makhata na pirakhidre masina maram oiraga khul ani ki marakta inakhiba yana sirol adu satna ba yadaba sirol oikhe asiguma phiba masi laina Sarai khong village ki sip henkho thang baitiena aran ba pau sandok litan bazar bo Sarai khong village ki lamni haina claim tarokli basi satna ba yaroi Wong Tangkhul region na litan amasum litan bazar si sikibung khul gi mapa mapusing na thambira malam amani haina lakthokle maramasina henkho thang baite na thaina digi lerak pasatnabi ikai khumna duna amadi Tangkhul Naga gi satnabi ngak tuna hiram asida tumina laina bkhanglakti garigumba NSN IM gi Wong Tangkhul region na piri bu boyel asigi mayukta thabak torakpa tarabati Naga gi customary law matu ina Kuki khulasi tanthokpa gi khongthang lokhalakpa yai hairen su paus ni makhata na phungdorakli makhasa tharak poina to papaw mana Myanmar gi irang na North East state lal hauba gi irang hengal hare internal security da aki papire organized crime kya sathare report Myanmar haujik thokli bi irang asina India gi North East state singda lal hauba gi irang hengal hale Manipur ain kaina mitop sangsilakpana internal security da akai papire mitop sing local market ta depend tobana pochagi mamal hengal hale Myanmar manung sarang na batang tuloi ta daba phibam mayok na ba sina maram oiraga leba asidagi refugee kaya chansilaktu Manipur amasu Mizoram da asauba saitheng mayok nari Myanmar gi refugee mayam sangsilakpa sina maram oiraga Manipur amasu Mizoram da criminal gi thabak hengalakpa madi emergency gi thabak thorum hengat hale drug trafficking amasu organized crime kaya sathari makhal makha kaya gi laina kaya santokna gi maram amo ehale haina intelligence report aman haidi Report asina makhata na hairibana Manipur amasu Mizoram Myanmar gi sangsilakpa refugee sing asibu mapung phana khunda laita hananaba infrastructure laiti masina maram oiraga ain kaina madi sangja phamla thirakhiba Myanmar masa sing sina India gi ngamkhai lanchilaba matung koisa satuna nomagi sara phangnaba honarakpada launaganba laina kya lamdam asigi miyoi sing santorakpa yabagi khudong thiba meunari Manipur Sarkar gi Myanmar gi refugee lising kuntraga manga gi mathak state asigi tungan relief camp amasum temporary shelter singda laisilakpa sina hana laijanama miyoi singi pamlau upam amadi manama sing thapam sing amasum hekpham singda miyeng thamlaktuna chaba konaraktaba kya mayuknari haiba mayek sing phungdokre loinana ana leng gi lamda khudong sadaba kya amasum mayuknari singi apik khul sing masing yamdaba khul singi lingba primary health center singda masing yamdaba refugee sing sangsingna lengba lakshilmana khudong sadaba kya mayuknari hensu pawks na makhata na report tawi loina refugee sing asi India ra sanglakpada makhoigi sengsa loina ra sanglakpanati lamdam sida
ꯐꯪꯂꯤꯕ ꯆꯦꯡ ꯆꯥꯛ ꯃꯈꯣꯏꯁꯨ ꯆꯥꯕ ꯌꯥꯎꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯡ ꯆꯥꯛꯀꯤ ꯃꯃꯜ ꯇꯥꯡꯈꯠꯂꯛꯄ ꯐꯪꯂꯛꯇꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯃꯈꯥ ꯇꯥꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯒꯤ ꯋꯥꯊꯣꯛ ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡꯗꯁꯨ ꯑꯅꯧꯕ ꯃꯌꯣꯜ ꯑꯃ ꯄꯤꯔꯛꯂꯤ ꯍꯥꯟꯅ ꯄꯥꯛ ꯆꯥꯎꯅ ꯊꯕꯛ ꯇꯧꯕ ꯉꯝꯂꯝꯗ꯭ꯔꯕ ꯂꯧꯍꯧꯂꯨꯞ ꯀꯌꯥ ꯅꯧꯅ ꯑꯃꯨꯛ ꯃꯤ ꯈꯣꯝꯖꯤꯟꯗꯨꯅ ꯃꯄꯥꯡꯒꯜ ꯁꯥꯒꯠꯄꯒꯤ ꯃꯊꯛꯇ ꯉꯝꯈꯩ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯑꯅꯤꯃꯛꯇ ꯐꯨꯔꯨꯞ ꯑꯃꯈꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯉꯝꯈꯩ ꯋꯥꯡꯃꯗ ꯈꯨꯟꯗꯥꯃꯤꯟꯅꯗꯨꯅ ꯅꯛꯅꯕ ꯃꯔꯤ ꯊꯝꯗꯨꯅ ꯂꯩꯔꯛꯈꯤ ꯃꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯒꯤ ꯆꯔꯥꯡꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯃꯤꯌꯥꯝꯗꯒꯤ ꯃꯇꯦꯡ ꯑꯃꯁꯨꯡ ꯁꯧꯒꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯅ ꯂꯥꯜꯍꯧꯕꯁꯤꯡ ꯏꯀꯣꯝ ꯀꯣꯝꯅ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯗꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯗꯦꯜꯂꯤꯗ ꯉꯁꯤ UNCꯒ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯤꯐꯝꯗ ꯆꯞ ꯆꯥꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯈꯤꯕ ꯂꯩꯇꯦ ꯃꯈꯥ ꯇꯥꯅ ꯅꯕꯦꯝꯕꯔ 15ꯗ ꯁꯦꯅꯥꯄꯇꯤꯗ ꯋꯥꯔꯤ ꯁꯥꯔꯒꯅꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNC ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯊꯪ ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯅꯕꯦꯝꯕꯔ 15ꯗ ꯁꯦꯅꯥꯄꯇꯤꯗ ꯁꯥꯟꯅꯅꯕ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯄꯥꯎꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ Manipur government amasung UNCꯒꯤ marakta wari sanakhe adumapo ngasigi nakal uhungi oiba mifam aduna sab sab warep ama laukibadi laiti India government gi maikaida Ministry of Home Affairs ki advisor NEAK Mission Rusingki Manipur government gi maikaida Chief Secretary Dr. Binit Joshi Commissioner Home and Ashok Kumar Sarugyaki UNC gi maikaida Council sigi President NG Lorho General Secretary Barayo Satsang UNC gi Working Committee gi convener Samson Riyamai UNC gi hani gi President KS Paul Leo Naga Women's Union gi President Priscilla Thiumai amasum All Naga Student Union of Manipur Ansam gi President Luikang Lakshan Sarugyaki ngasi pangthokiba nakal ahungi wari aduda sapsaba warep amadi lawba laikidi adubu UNC gi demand adugi matangda makhatana nakal ahungi marakta wari sanaduna time bound manner warusin purakna ba khonamina ba haibisida amato oniganaki amadi mathang round gi wari November 15 senapati da sanana ba hainasu amato oniganaki hairi Congress laga matam kumza English ngani taraga taruki December 9 da hana lairama district singi khaidok nauna district nipan semki adu district nipan semki badu naga miyamgi mari leinaba stakeholder ayab amadi knowledge yauduna semki bu oibana state lenga district nauna sembagi notification adu handokadabani haiba demanda matam adu United Naga Council na National Highway da numit chamaga kunthraga mapani suna economic blockade ki khongjang sangsingki bani adubu kumza English ngani taraga tarukta center na Narendra Modi nusingu BJP lenga heklakuga UNC da thajaba pibidagi economic blockade khongjang adu handoktuna UNC ga nakal ahungi marakta wari sanaba horakhibaga loina mamang da round tararak wari sanakre ikon kon manakal ahungi wari kumza English ngani taraga mapani March mapanda sanakhibna hensu paw sna makhatana phongdorakli makhasa tharak poina to pawmana Mathau Fazana Tauda Senja Tumza Tauba employees in Masata Akan Action Launava, Prime Minister Nakhankrek. Mathau Nintina Taudava Amade Senja Tumza the Sienava government employees in Gimatata, Rule Gimatumina Akan Action Lokanava, Prime Minister Narendra Modi Marilenava Union Secretary Sinda Poktak Pikrik. Paugilikunamana Times of India Fundo Kibida, Hokiba Yumsakasha Numita Prime Minister Narendra Modina, Sia Lauduna Central Minister Singamadi Secretary Singimi Pamda CCS Pension Rule gi Fundamental Rule 56 Clause I gi Wapam Paladuna Prime Minister Hai Kanagumba government employee ama mahak service tawbada matik sadre haina khalabadi miyamgi interesta authority na miwe edubu thabak gi pothan baye paw gi likhuna mana makhatana hai Kanaguma miwe ma thabak tawbada matik sadre hairabasu mangonda tha ohungi mamangda khangan baga loinana compensation gi manaba senfam natragana allowance mi eduda piraga thabak to ongani Haryana amasum Jammu and Kashmir gi assembly election gi phal lakhokraba nomagi matung prime minister na sia loduna mi pham adu pangthokani Times of India gi report hai kanaguma government employee ama masagi sahi yakhiga manga natragana masidagi helabadi CCS pension rule approve tawba yari rule nifuga nipan gi matungina miyoi ama sahi
कुंथ्रा सर्विस तौरबदी माक थबक्तगी पोथाहननबा appointing authority na khangan yare rule asina soklaba officer singna court challenge tawbu yai leba asida rule asigi makada soidana maki thabakti pathagadaba officer songagi mathakta leiri mifamodra prime minister Narendra Modi na hai afaba lenga amadi miyamgi soko thorang sing tawrabadi masigi afaba mahi soidana maki legani khudam oina Haryana da miyamna BJP lenga thajaba thambadagi BJP gi ahum suba lenga ama lakadori basini prime minister na makha taraduna Mifam Madura Saruk Yakiba Minister Singamadi Secretary Singda Miamgi Fatarang Sing Panthadan Taunaba Miamgi Awab Kohanaba Tabak Nintina Taugadavani Amasum Table the Panduna Haludavani Miamgi Kari Awat Apa Lady Begi have a Kangunaba Sayol Amagi Manunda Nongdi Matam Kaitolaga Secretary Kudimak the Prime Minister and Poktak people Luidana Hadi Bataba Tabak when a Pantuna Mari Lenabi State Meneter singna daita launaba thabak taunaba khangan khenasu paus ta makata na phongtorakli makasa tharakpoina kanga pau editorial myam na thamjage irang hi woroisin purakna ba loikham naidaba wari Manipur gi apunba saktam thugaina ba mirai baktagi logi wangbada huraluna da ngamkai lana sangsilakpa terrorist na landarakpagi woroisin purakna ba terrorist gi wari sanaba angpa phawi tawuda bunakalan gi marta yanaba purakpa matamna Manipur gi apunba gi saktam amadi administration akaiba Piba wapam yorak putoklabadi apun bagi saktam ngakliba miyam gi maikidigi ayaba pirakloi kariguma central government ngammi haibagi matauda pangal susunarak putoklabadi central government amadi Manipur gi miyam ani gi marakta asawba mukna putolakani India government numit sawngani sura Manipur gi irang gi warisin purangnaba illegal migrant terrorist singin lusingba singa wari sanabagi thabak satharak phanayamna kuini wari sanari hairibasi karamba hiramna sanari bano amadi karamba hiramna yana purakadori bano haibado nakal anima ki maikidigi miyamda mangjona khangan pamthui prime minister natragana home minister gi office room da terrorist singi lusingba kharaga sangtaina bagi wari sanaraga purakku woroisin aduda karigumba Kuki ama sumitei singi miyamna yaningda bu wapam yoramba tolabadi matam sama yana ba puraknaba honarakiba punamak arema tarakloi hainangai liti Asingumba thawong asi thawondana bu woroisin purakadoriba si karama phibam condition na purakadoriba no haibado mangjona na miyam na khangalabadi miyam gi maikidigi madu yai yade sumi lali pami pamdi haibana singu miyam gi aningba pamba sing launa bu khona phamthui nakalani maki woroisin purakna bu khona badu state ki ayaba yauduna central government ki maikidigi nampu hapu sathaduna misang mi khai naiba favoritism da Yong talyang gi thaudok tahanana bu khonaba tarabadi hena tamthiba makal gi lanjaw thulapa yabagi mi paiba laitabanati asiguma laibak thiba thaudo osi thogaloi haiba tarabadi illegal migrant sin ko ki terroristing laiba asidagi halan khinabagi thaurang lokhatpa Manipur gi apun saktam hiram amatta kaihanda ba haibisina yanaba purakpa mathaktai central government na mathaki thaurang sida woroisin purana bu khonabada illegal migrant terroristing makedigi Yaroi habigi phirep lorok patarabadi laibak thugaina bu honabagi damo makogi matakta military operation sathanabagi phirep lokhum thui malem gi laibak singda terrorist singna sathaba war crime gi matangda laiba amatana terrorist sing wari sanaraga sangtaina bu purakna bu honab lekhidri India gi apun saktam thugaina landara khiwa foreigner terrorist sing wari sanaraga woroisin purakna ba thawrang lakholakhiba si kari maram gi no haiba wang asiki pakum central government gi mari lena basingna piham thui Masina miyam gi singna ba kokhan ba ngamani India government na laibak thugaina ba landarak tu yung kai mai thaba miyam bu jena saisa thariba hingsa gi tamba mirai bak singda minung si utpa madi makhoi singadu lamdam asigi yelhomi oina lawba haibasi yekna ba kanano haiba masak khangdaba yonglei marai naiba amadi sahi lising kaya apun bagi saktam ngalakhiba yekna ba mitai singbu yekna ba oina lawbugi lisatni haibada haimam tokloi Central government state lenga ki thawai pangliba minister MLA singi makhong punsinduna thamba madi masagi maramdamgi apunbegi saktam ngagliba mitei singi mathakta lanmi gi operation sa thanduna khul ngakpa madi khulai sing fukat fuki thabak sing leptana sathriba sina irang asigi worosin propang amlai Maraibak maramdamgi damak siba ki daba mitei sing malem gi leimai gi kungkul mutriba makhai apunbegi saktam ngakna hingnabagi isel kanagumba amatana thingmang amlai India government illegal migrants in Kuki terrorist da haida nonjaduna irangi worosin purakna ba hotnari haibasi ikai ningai oiba pangdabagi thawngni
Central government state lengak mateng pangduna irang warusin puranaba hon ahan batarabadi central government ki lusing busing ki asumba khongthang oibada natana lemjana pham oigani thase thaudo wato khudima ki warusin athubuda purakpana khwaidagi fai warusin purakpada matam sama sangniba makai afaba phal phangdi haiba kangla pau editor myam special content mo ena myam na makhatana thamjari Makasa tharak poina masum loiselak poina to papawana sovereign tok natin India government ka makalamatagi wadi saro have phirep hongma leiti mezo hab thingbaga lup asiga mari dainati lup kiming sisina ba madi counter revolutionary group sakotpa sing serak bigini KCP PWG Marxist Center government of India ki oiba yaroidaba lalung singi manungsana hokiba September 13 da makogi surrender Policy ki manungsana wari sanaba hori hairibadu People's War Group Marxist Center ga karigumba hiram amataga mari lenadi sovereign tok natana India government ke makalamatagi tok tawdaba haiba strategical core committee ki phirep hongba lairoi haina KCP People War Group Marxist Center ki Central Media Coordinator ki Secretary Comrade Linin Maite ne thadorokpa sirol aman hairi sholasina hai Neo Imperialist India ki satellite state am oina Salai kiba kleptocracy lenga amadi makogi protocol vampire missionary singloinana tractor reactionary element singa puna satmina duna communist ihobu muthanana bo hona duna communist ideology da contradicts oiba pseudo revolution kaya amasu lepalaitna puthorak paletri asunali sangsina satharakbo makogi aron amadi aphungmu lalong kya sigi manungsana ngasi aikogi iramda masida lepalaitna laibak miyamda awaba piba yawol kimingda halengba leitna sinkhai tungkhai tawwa masana masabu yawoloina haijaba yawoloigi maikum uppa yawolup singi mingsisina ba madi micro gangs ng hausi thoklibe laibak irang sibu golden opportunity ama oina lauduna lepalaitna MLA minister kharana magi kuchabi sema letri athupa matamda laibak miyamda karamba MLA na karamba group sema no haibadu talakani New Imperialist India gi sponsor makhata tholakli hairiba micro gang sing asina siengna sumna yawol ihok sing sangsileba yawolup sing yoinadi mingsa thiale mathang aduga hausko inadi meyam pau si matang asalu sinjarage masu meyam puna anoba update ngamina sena channel sigi maikeri gisu meyangi mafamda makhatana thamjari